Federation of Civil Society Organization Fox Manipur amade masiga chatminariba lup 16 da political gi oiba wakalon amata laite adumangpo political party amana lamdam asigi miyam da singnaraklabade makoida para tambibagi pangaldi lai haina Fox ke president TS Maniharna phongturakle ngasi kawa bore makhongda laiba MWF ki office ta pangthopa pawgi mifam amada wafam asi phongdokladuna Maniharna hai haukiba tang 10 da Outer Manipur Parliamentary Constituency gi manung chanba Churachandpur da Indian National Congress ki mirep oiriba Alfred K. Athar ki timna hauzi Manipur thugaina ba honariba ITLF Jomi Council amade Kuki NP ki luchingba singauna ki maduda Alfred K. Athar na miyam gi right phangna ba honabada angamba thakta thodang logani haiba wafam thamki hauzi Kuki Singh gi dimanasi separate administration phangbani hariba dimanasi Alfred K. Athar na su support tawi haibani maramaduna Alfred K. Athar na phongdoki ba wafam adu Manipur Pradesh Congress Committee gi ayaba yauraga nganglibra asigumba wafam asida MPCC na kari tawgadage haibadu miyam da khangangadabani haina Maniharna makata na phongtoraki Manipur da tapakta Congress ki mere oibiriba khodi professor Bimol na wafam ama tapakta thamba Manipur kai deraba Manipur ki sokdaba Manipur ki oiba ko sagadaba idea Manipur da wangangi aduga hariba singdagi depa Athar jina Churachandpur da salakanda age adugumaba cycle loop sing si ki Churachandpur ki tungan ba pro level Congress committee gi aduga sai tungan ba Manipur kai ba ITF Kuki NP Zomi ai kampu sing si pulakanda mana thami mafam si magi board ki minus larumba warmadi ai kabadabu basi Manipur ki Congress committee na basi ayaba birga ngangal libra natraga karma mong ngangal no hai dum basi number 1 si ko kada bani hai dum ne adana mana ngai mafam si ai khoi ki right khoi ki hak खुदिमक लोइनबक अपुंग फाना मसी अखोय थांगनबक होनबद मा मसामा थौदांग चावल लौरका द फै थबक तोंनि हाइबनि मरमदुना हौसिल लेरिबा कुकी सिंगी डिमांड सेपरेट एडमिनिस्ट्रेशन नि मणिपुर सिगी तोंगा पल्लम सि मको कुकी दा पल्लम नि पुजला kana मको की एडमिनिस्ट्रेशन लब तौबाय बिसदा मसी माना सपोर्ट तोनि इंडियन कॉन्स्टिट्यूशन नि मनुंग है लाइबे अब हक लाइबे अब मा अपॉर्चुनिटी द पीबद मा सपोर्ट तोंगे मसीदरे फेना असिदा राजनीति सानबा द मणिपुर थुगाइनबा लेपिबा पोलन नत्रगा मणिपुर कन्नब लेपिबा हाइबा वफम अमल लापसे